Parliament House Complex ta Chief Minister Yumnam Khemchand ga Union Home Minister Amit Shah ga UNAKHRE Khudak ki oina Chief Minister bu Delhi da lakna ba khanghalakpagi matung ina Chief Minister haukiba nimitta Imphal thadokibani ngasi ayuk pung 12 makhairom tarakpa duwai da unaduna wari sanakiba duda state asigi hauzik oidiba law and order gi matang da wari sanabaga loidana manipur da nupi khaktegi oiba Indian Reserve Battalion IRB ama hangdoknabagi ayaba Pirakre Haidi, Pau Gilikunamagi Matungina Wari Sanabaduda, Uki Amasung Tangkulgi Marakta Tokiba Irang Adu Center na Hakshin Lawi, Loinana Chief Minister na Atubuda Irang Laksan Naba, Hotnabagi Wafam Su Tamlaki Haidi. Masida Sunatana NSN IMG Kadramari Ahat Kibagi Matangda, Ukrul District Headquarter da, Tokiba Tautokotuki Matang the Sukupna Wakanaki Haidi. National Highway Singles Atop the Sin Tauba Yahanaba, Hanana Lokat Kiba Tabak Torom Sing Adu, Tuna Yang na Loisana Basu Chief Minister da Home Minister na Kangalaki Haidi. Amat Dumoinamag Minister Expansion Tobagi Wafam Delay 3 Haidi Panbayai, Chief Minister Galoinana Manipur Home Commissioner N Asok Kumar Su, How Kiba Numitki Delhi Kongchet Aduda Sarukyaki.